ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤꯒꯤ 10 ꯁꯨꯕ ꯄꯥꯊꯖꯔꯛꯂꯒꯦ꯫ ꯂꯥꯏꯕꯨꯡꯗ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯅ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯩꯔꯨꯛ ꯀꯠꯆꯔꯨꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯒꯤ ꯂꯩꯄꯥꯎ ꯇꯥꯈꯤꯁꯤ ꯍꯥꯏꯅꯁꯨ ꯆꯤꯡꯌꯥꯒꯤ ꯐꯖꯔꯕ ꯅꯥꯄꯣꯝ ꯑꯗꯨꯗ ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛ ꯐꯝꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯃꯥꯝꯇꯣꯞ ꯃꯆꯤ ꯑꯃꯗ ꯃꯥꯌꯦꯛꯈꯣꯡꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯐꯨꯔꯤꯠ ꯍꯤꯒꯣꯛꯐꯨꯜ ꯑꯃ ꯂꯤꯠꯂꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨ ꯎꯅꯔꯛꯈꯤ꯫ ꯃꯥꯕꯨ ꯎꯔꯨꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯅ ꯑꯩꯒꯤ ꯑꯣꯏꯗꯧꯔꯤꯅꯤ ꯍꯥꯏ, ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤꯅꯤ, ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯁꯨꯝꯅ ꯃꯨꯟꯅꯗꯨꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯨꯗ ꯕꯤꯠ ꯂꯩꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔꯁꯦ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯈꯔ ꯆꯨꯕ ꯍꯧꯔꯛꯄꯗꯒꯤ ꯆꯤꯡꯅꯨꯡꯀꯣꯛꯇ ꯏꯅꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯐꯝꯂꯤ꯫ ꯅꯣꯡ ꯉꯥꯏꯍꯥꯛ ꯍꯥꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯤꯡꯒꯤ ꯈꯨꯟꯗ ꯌꯦꯟꯁꯥꯡ ꯄꯥꯝꯗꯒꯤ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯃꯗꯤ ꯏꯆꯦꯆꯧꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯣꯟꯕꯅꯤꯅ ꯏꯅꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯣ, ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯒꯥꯔꯤ ꯊꯧꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯃꯃꯥꯡ ꯆꯤꯡꯒꯤ ꯃꯈꯣꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯔꯛꯈꯤꯕ ꯑꯗꯣ꯫ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯝ ꯆꯠꯄ ꯑꯁꯤꯗ ꯎꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ꯫ ꯏꯃꯥ ꯏꯕꯥꯅꯤꯅ ꯂꯧ ꯍꯥꯕꯦꯡꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯎꯌꯨꯡ ꯄꯥꯝꯕꯤꯗ ꯇꯣꯡꯕ ꯎꯌꯨꯡ ꯇꯤꯟ ꯃꯇꯨꯅ ꯀꯥꯞ ꯀꯥꯞ ꯑꯃꯨꯛ ꯁꯥꯡꯂꯕ ꯃꯌꯥꯝ ꯑꯃꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕꯗ ꯏꯃꯥ ꯏꯕꯥꯅꯤꯅ ꯀꯥꯟꯗꯨꯅ ꯀꯤꯅ ꯆꯠꯈꯤꯕꯗꯣ꯫ ꯂꯧ ꯍꯥꯕꯦꯡꯕꯗ ꯉꯟꯅ ꯌꯨꯝꯗ ꯍꯟꯒꯗꯕ ꯂꯩꯔꯕꯗꯤ ꯁꯥꯎꯠ ꯂꯧꯁꯤꯡ ꯈꯨꯟꯗ ꯀꯥꯗꯨꯅ ꯌꯦꯟꯁꯥꯡ ꯂꯩꯔꯒ ꯀꯨꯝꯂꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯒꯠꯂꯛꯄꯅ ꯁꯥꯎꯠ ꯂꯧꯁꯤꯡꯒꯤ ꯈꯨꯟ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯌꯨꯝ ꯑꯃꯗ ꯆꯪꯂꯨꯏ꯫ ꯊꯥꯏꯅꯒꯤ ꯌꯨꯝꯁꯤꯡ ꯑꯗꯣ ꯃꯊꯛ ꯏꯅ ꯀꯨꯞꯂꯒ ꯐꯛꯂꯥꯡ ꯂꯣꯏꯅ ꯈꯥꯍꯧꯕꯅꯤ꯫ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯪꯄꯥꯛ ꯑꯔꯩꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯦꯠꯅꯩ꯫ ꯃꯤ ꯂꯥꯛꯂꯒꯅ ꯐꯝꯅꯅꯕ ꯐꯤꯗꯥꯗꯤ ꯋꯥꯅ ꯖꯨꯔꯤ ꯃꯌꯥꯗ ꯐꯥꯟꯁꯥꯡꯒꯨꯝꯅ ꯁꯥꯔꯒ ꯊꯥꯕ ꯆꯠꯅꯔꯝꯃꯤ꯫ ꯍꯟꯗꯛ ꯆꯠꯂꯨꯕ ꯑꯁꯤꯗꯗꯤ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯝꯃꯦ꯫ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯖꯤꯡꯒꯅ ꯂꯣꯏꯅ ꯀꯨꯞꯂꯒ ꯁꯥꯔꯝꯂꯦ꯫ ꯐꯝꯅꯅꯕ ꯐꯤꯗꯥꯁꯨ ꯆꯧꯀ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦ꯫ ꯈꯨꯟ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯃꯁꯥꯟꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯎꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯃꯥꯡꯒꯣꯜꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯆꯧꯀ꯭ꯔꯤ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯄꯥꯝꯗꯒꯤ ꯌꯦꯟꯁꯥꯡ ꯈꯔ ꯂꯩꯈꯤꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯨꯡꯀꯣꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯝꯈꯣꯏ ꯂꯩꯔꯤꯉꯩꯗ ꯆꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯝꯗꯤ ꯀꯨꯏꯔꯦ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯠꯇꯁꯨ ꯊꯕꯛ ꯁꯨꯗꯕꯅꯤꯅ ꯀꯣꯚꯤꯗ ꯅꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ꯫ ꯋꯥꯗꯤ ꯌꯥꯝꯅ ꯍꯧꯕ ꯎꯏ, ꯎꯁꯣꯏꯒꯗꯤ ꯐꯪꯂꯣꯏꯗ꯭ꯔꯣ? ꯐꯪꯂꯣꯏ, ꯎꯁꯣꯏꯁꯨ ꯑꯃꯠꯇ ꯆꯣꯡꯗꯦꯅꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯈꯔ ꯈꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯅ ꯁꯝꯗ ꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯆꯥ ꯂꯩꯁꯥꯁꯤꯡꯗꯤ ꯁ꯭ꯀꯨꯜꯗꯤ ꯀꯗꯥꯏꯗ ꯇꯝꯃꯤ? ꯑꯩꯈꯣꯏꯗꯤ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯔꯣꯅꯥ ꯂꯩꯅꯥ ꯂꯥꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯗꯕꯅ ꯑꯁꯤꯗ ꯂꯩꯕꯅꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯈꯨꯟ ꯑꯗꯨꯒꯤ ꯐꯖꯕ, ꯆꯤꯡꯌꯥꯒꯤ ꯐꯖꯕ, ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯅꯝꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯑꯃꯨꯛ ꯊꯧꯊꯔꯛꯂꯦ꯫ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯏꯅꯝꯃ ꯈꯣꯏꯗ ꯑꯃꯨꯛ ꯆꯪꯂꯦ꯫ ꯏꯅꯝꯃꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯁꯨ ꯈꯔ ꯍꯥꯡꯂꯦ, ꯆꯠꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯏꯅꯝꯃꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯍꯦꯛꯂꯒ ꯍꯥꯞꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯇꯣꯡꯈꯠꯅꯗꯨꯅ
ꯊꯧꯗꯣꯔꯛꯂꯦ ꯃꯈꯣꯏꯕꯥ ꯍꯟꯗꯛꯇꯤ ꯃꯌꯥꯏ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯧꯔꯛꯄꯅ ꯆꯤꯡꯅꯨꯡꯀꯣꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯕꯥ ꯒꯥꯔꯤ ꯑꯃꯨꯛꯇ ꯈꯥꯝꯕꯤꯈꯣ, ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩꯈꯣꯏꯅꯅꯦ ꯂꯧ ꯋꯥꯅ ꯁꯨꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯁꯤꯔꯤ ꯑꯁꯤꯗꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯒꯅꯦ ꯈꯣꯡ ꯍꯥꯝꯗꯨꯅ ꯏꯁꯦꯡꯂꯗꯨꯅ ꯂꯥꯏꯖ ꯑꯁꯤꯕꯨ ꯁꯣꯛꯂꯒ ꯊꯛꯂꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯀꯣꯏꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯒ ꯐꯣꯇꯣ ꯑꯃ ꯅꯝꯂꯒ ꯑꯃꯨꯛ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯂꯦ꯫ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯕꯥ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯥꯔꯒ ꯂꯩꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯁꯤꯡꯖꯃꯩꯗꯒꯤ ꯃꯤꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯏꯄꯟꯊꯧꯒꯤ ꯄꯣꯈꯥꯏꯕꯤꯒꯤ ꯂꯧꯐꯝ ꯌꯧꯔꯛꯂꯦ꯫ ꯑꯍꯜꯁꯤꯡꯅ ꯂꯧ ꯌꯩꯊꯕ ꯂꯣꯏꯔꯒꯅꯦ ꯍꯨꯃꯥꯏ ꯍꯨꯝꯂꯤꯉꯩꯗ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯧꯔꯤꯒꯤ ꯀꯥꯆꯤꯟꯗ ꯍꯧꯔꯝꯕ ꯀꯦꯡꯉꯣꯏ ꯄꯥꯟꯗꯣꯡ ꯐꯖ ꯐꯖꯕꯗꯣ ꯍꯦꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯂꯧꯈꯣꯡꯕꯨ ꯎꯔꯒ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯕꯣꯛꯅ ꯂꯧ ꯀꯥꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯌꯥꯟꯗꯨꯅ ꯈꯨꯠꯇ ꯄꯌꯥꯆꯦꯠ ꯁꯤꯂꯣꯡ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯑꯅꯤ ꯀꯥꯎꯖꯔꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯈꯥꯡꯗꯨꯅ ꯂꯦꯝꯂꯩ ꯉꯥꯆꯪ ꯇꯥꯟꯖꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯊꯧꯔꯕꯒꯤ ꯇꯨꯡꯗ ꯂꯩꯔꯝꯂꯦ ꯅꯣꯡꯒꯦꯟ ꯇꯨꯔꯦꯟ꯫ ꯏꯕꯣꯛꯅ ꯐꯨꯡꯒꯥꯗ ꯐꯝꯂꯒ ꯏꯟ ꯆꯤꯡꯗꯨꯅ ꯂꯦꯝꯂꯩ ꯉꯥꯆꯪ ꯇꯥꯜꯂꯤꯉꯩꯗ ꯅꯣꯡꯒ꯭ꯔꯦꯟ ꯆꯤꯡꯃꯩꯗ ꯀꯩꯅ ꯀꯨꯜꯂꯒ ꯌꯦꯡꯂꯛꯈꯤꯕ ꯉꯥꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯆꯔꯨ ꯃꯩ ꯊꯥꯗꯨꯅ ꯂꯦꯝꯂꯩ ꯉꯥꯆꯪ ꯇꯥꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯂꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯃꯥꯁꯨ ꯂꯥꯏꯑꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯍꯩꯕꯤ ꯃꯈꯣꯡ ꯌꯧꯔꯕꯗꯤ ꯋꯥꯈꯜꯗ ꯏꯝꯐꯥꯜ ꯌꯧꯔꯅꯤ ꯈꯜꯂꯛꯈꯤꯕ ꯃꯐꯝꯅꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯈꯣꯡ ꯌꯧꯔꯛꯄꯗ ꯈꯨꯡꯒꯪ ꯌꯧꯗꯣꯔꯦ ꯍꯥꯏꯅꯁꯨ ꯍꯔꯥꯎꯖꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯍꯩꯕꯤ ꯃꯈꯣꯡ꯫ ꯂꯧꯕꯨꯛꯇ ꯂꯧ ꯍꯥꯕꯦꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯣꯡꯒ꯭ꯔꯦꯟ ꯆꯤꯡ ꯑꯅꯤ ꯀꯥꯔꯛꯇꯒꯤ ꯕꯁꯅ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯍꯥꯏꯊꯔꯛꯄ ꯕꯁꯀꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯇꯥꯝꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯑꯣꯟꯕ ꯐꯥꯎꯈꯤꯕ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯂꯝꯂꯦꯟꯅ ꯆꯤꯡꯅꯨꯡꯀꯣꯛ ꯀꯧꯕꯤ ꯂꯝꯅꯨꯡꯁꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯗꯣ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯅꯧꯕ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯇꯦꯜꯍꯧ ꯆꯅꯥ ꯂꯣꯟꯅꯕꯒꯤ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯂꯝꯂꯣꯡ ꯌꯧꯔꯛꯂꯦ꯫ ꯏꯄꯥꯝꯗ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯏꯃꯥꯕꯨ ꯊꯝꯕꯤꯔꯝꯂꯦ, ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯌꯧꯅꯅꯕ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏꯕꯥꯅ ꯑꯩꯅ ꯍꯥꯏꯖꯕ ꯄꯨꯝꯅꯃꯛ ꯌꯥꯕꯤꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯋꯥꯀꯤꯡ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯆꯧꯀꯤ ꯑꯃ ꯊꯥꯔꯒ ꯐꯝꯃꯤ꯫ ꯔꯥꯙꯥꯁꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯤ꯫ ꯑꯩꯒꯤ ꯈꯨꯕꯥꯛꯁꯦ ꯏꯐꯥ ꯐꯥꯖꯤꯜꯂꯛꯏ, ꯕꯤ.ꯄꯤ ꯌꯦꯡꯕꯒꯤ ꯑꯗꯨꯒꯨꯝꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯐꯥꯖꯤꯟꯕꯒꯨꯝꯅ ꯇꯧꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯃꯈꯣꯏꯕꯥ ꯅꯃꯥꯏ ꯅꯃꯤꯠ ꯄꯨꯝꯅꯃꯛꯁꯨ ꯈꯞ ꯈꯞ ꯂꯣꯏꯅ ꯆꯤꯡꯏ, ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯒꯅꯤ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯏꯕꯥꯅꯤ ꯍꯦꯛ ꯆꯠꯂꯨꯔꯒꯦꯗꯥ꯫ ꯌꯥꯔꯣꯏ ꯃꯈꯣꯏꯕꯥ, ꯑꯉꯥꯡ ꯑꯁꯤꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯑꯃꯨꯛ ꯀꯟꯅ ꯅꯥꯁꯤꯜꯂꯛꯂꯕꯗꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯒꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯒꯥꯔꯤ ꯊꯧꯕꯤꯅꯅꯕ ꯃꯤ ꯑꯃꯠꯇ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯒꯦꯠ ꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯗ ꯏꯇꯣ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯏꯇꯣ, ꯅꯪꯒꯤ ꯗꯗꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ, ꯑꯗꯨꯅꯅꯦ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ, ꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯒ ꯆꯠꯀꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯑꯩꯅꯗꯤ ꯆꯠꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯒ ꯐꯤ ꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯇꯣꯝꯕ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯤꯉꯣꯟꯗ ꯊꯧꯗꯥꯕ ꯍꯩꯖꯗꯕ, ꯃꯁꯥꯒꯤ ꯊꯕꯛ ꯃꯁꯥꯅ ꯆꯦꯟꯖ ꯆꯣꯡꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯇꯥꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯧꯕ, ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯠꯄ ꯃꯤꯑꯣꯏꯅꯤ꯫ ꯏꯇꯣ ꯆꯪꯂꯛꯂꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯗꯗꯥ? ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯥꯁꯦ ꯀ꯭ꯔꯛ ꯀ꯭ꯔꯛ ꯐꯥꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫
ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔꯗ ꯆꯠꯍꯧꯔꯁꯤ, ꯒꯥꯔꯤꯗ ꯇꯣꯡꯈꯠꯄꯤꯔꯣ, ꯑꯩ ꯒꯥꯔꯤ ꯊꯧꯕꯤꯔꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯗꯣꯛꯇꯔꯗ ꯆꯠꯂꯤ꯫ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯣꯛꯀꯤ ꯍꯤꯗꯥꯛ ꯃꯍꯤ ꯑꯅꯤꯇꯃꯛ ꯏꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯗꯣꯛꯇꯔꯗꯒꯤ ꯍꯜꯂꯛꯂꯒ, ꯃꯃꯥ, ꯑꯩꯈꯣꯏ ꯕꯥꯁꯦ ꯉꯁꯤꯗꯤꯅꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦ꯫ ꯑꯗꯨꯗꯅꯦ ꯀꯀꯥ ꯏꯇꯣꯟꯅꯅꯦ, ꯐꯔꯦꯅꯦ ꯅꯪ ꯋꯥ ꯉꯥꯡꯂꯛꯂꯅꯨ ꯍꯥꯏꯔꯝꯃꯦ, ꯑꯩꯒ ꯆꯠꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯃꯥ ꯅꯪꯒ ꯆꯠꯃꯤꯟꯅꯔꯝꯕꯅ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ꯫ ꯕꯕꯥꯒꯤ ꯋꯥꯔꯤꯁꯨ ꯃꯨꯟꯅ ꯈꯪꯕ ꯃꯃꯥꯅ ꯗꯣꯛꯇꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯒ ꯌꯦꯡꯂꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ꯫ ꯕꯥꯗꯤ ꯃꯥꯒꯤ ꯂꯣꯛꯇꯣ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯏꯅ ꯍꯥꯏꯔꯝꯒꯅꯤ, ꯃꯅꯨꯡꯗꯁꯨ ꯃꯥ ꯃꯇꯣꯝꯇ ꯆꯪꯍꯜꯂꯤ꯫ ꯌꯦꯡꯕꯗꯗꯤ ꯃꯤꯅ ꯀꯟꯅ ꯎꯕꯅꯤꯅ ꯅꯨꯃꯤꯠꯇꯣ ꯒ꯭ꯌꯥꯟ ꯃꯔꯛ ꯃꯔꯛꯇ ꯃꯥꯡꯕꯗꯧꯅ ꯇꯧꯋꯦ꯫ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ, ꯍꯦꯛ ꯆꯠꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯂꯣꯛ ꯊꯨꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯐꯥꯎꯕ ꯑꯃꯨꯛꯇ ꯆꯥꯁꯤ ꯌꯥꯗꯕꯅꯤ, ꯃꯇꯝ ꯆꯨꯞꯄꯒꯤ ꯚꯤꯛꯁ ꯑꯃ ꯁꯨꯡꯊꯥ ꯊꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯤꯅꯗꯤ ꯍꯥꯔꯠ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯚꯤꯛꯁꯀꯥꯁꯦ ꯇꯣꯏꯅ ꯁꯤꯖꯤꯟꯅꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯨꯝꯐꯝ ꯀꯥ ꯑꯁꯤꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯁꯤꯗ ꯏꯁꯤꯡ ꯃꯅꯤꯟ ꯀꯥꯔꯛꯄ ꯑꯁꯤꯒ ꯏꯃꯨꯡꯗ ꯂꯩꯅꯤꯟ ꯀꯥꯕꯗꯒꯤ ꯂꯩꯅꯥ ꯑꯣꯟꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯔꯨꯔꯕꯁꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯤꯗꯥꯛ ꯂꯩꯖꯔꯒ ꯄꯪꯆꯥꯗ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯆꯥꯕꯗꯤ ꯄꯪꯆꯥꯗ ꯆꯥꯏ, ꯃꯥꯃꯨꯛ ꯆꯥꯕꯁꯦ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯅ ꯆꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯕꯨꯛ ꯃꯅꯨꯡꯗꯒꯅꯦ ꯃꯍꯤꯛ ꯃꯌꯥꯝ ꯑꯃꯅ ꯆꯥꯔꯒ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯛꯂꯕꯅꯤ꯫ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯄꯅ ꯃꯁꯥꯁꯦ ꯌꯦꯡꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯔ ꯍꯟꯖꯤꯜꯂꯛꯄꯗ ꯃꯤꯡꯁꯦꯟ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯁꯛꯇꯣ ꯍꯦꯛꯇ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯏꯁꯛꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯍꯦ, ꯌꯥꯡꯁꯦ ꯀꯪꯕꯅ ꯂꯣꯏꯔꯦ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯄꯦꯟꯁꯤꯟ ꯐꯪꯂꯒ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯟꯊꯔꯛꯄꯅꯤ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯦꯗ꯫ ꯊꯥꯏꯅ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯍꯧꯖꯤꯛꯇ ꯇꯥꯔꯛꯂꯦ꯫ ꯇꯣꯝꯕ, ꯅꯪꯗꯤꯅꯦ ꯅꯁꯥ ꯐꯠꯇꯕꯅꯤ, ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯟꯒꯅꯨꯅꯦ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯇꯥꯔꯛꯂꯒ ꯀꯩꯗꯧꯔꯨꯅꯤ? ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯀꯤꯡ ꯆꯠꯅꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥ ꯊꯛꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯂꯒ ꯄꯪꯇꯨꯝꯗ ꯇꯨꯝꯃꯤ꯫ ꯂꯥꯏꯔꯤꯛꯇ ꯄꯥꯅꯤꯡꯂꯝꯕ ꯃꯍꯥꯛꯇꯣ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯁꯨ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯅ ꯃꯥꯡꯒꯣꯜꯗ ꯂꯥꯏꯔꯤꯛ ꯈꯥꯎ ꯄꯨꯊꯣꯛꯇꯨꯅ ꯍꯤꯞꯂꯒ ꯍꯦꯛ ꯍꯦꯛ ꯄꯥꯕꯗꯨ ꯎꯕꯗ ꯔꯥꯙꯥꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯌꯥꯋꯥꯅꯤ, ꯃꯈꯣꯏ ꯕꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯑꯃ ꯑꯅꯤꯗꯪ ꯄꯨꯊꯣꯛꯂꯒ ꯂꯣꯏꯔꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯖꯥꯎ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯄꯥꯔꯗꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯋꯥꯅꯅꯕ꯫ ꯑꯉꯥꯎꯕꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤꯅꯦ ꯄꯥꯅꯤꯡꯕ ꯈꯟꯗꯨꯅ ꯄꯥꯔꯤꯕꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯏꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯒꯤ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯏꯗꯨꯅ ꯐꯣꯡꯂꯒ ꯊꯅꯝꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥꯏꯔꯝꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯈꯕꯔ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯔꯥꯙꯥꯅ ꯏꯃꯨꯡꯗꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯄꯪꯅꯝꯗ ꯅꯝꯂꯒ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯈꯣꯏ ꯕꯥ ꯀꯔꯤꯅꯣ ꯈꯕꯔ ꯀꯥꯁꯨ ꯑꯃꯠꯇ ꯄꯥꯈꯤꯗ꯭ꯔꯦ, ꯄꯪꯇꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯈꯪꯗꯦꯗ, ꯇꯨꯝꯕꯁꯦ ꯁꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯗꯦ꯫ ꯇꯨꯝꯃꯟꯗꯅ ꯅꯃꯥꯏꯒꯗꯣ ꯏꯄꯣꯝ ꯍꯦꯛ ꯄꯣꯝꯂꯦ꯫ ꯔꯥꯙꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯊꯥꯏꯅ ꯏꯕꯣꯛ ꯍꯣꯏꯅ ꯑꯃꯟꯒꯤ ꯊꯔꯩ ꯈꯨꯝꯃꯝꯗꯥꯏꯗ ꯇꯨꯝꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯨꯝꯂꯤꯕ ꯑꯁꯤꯕꯨ ꯃꯥꯗꯤ ꯅꯍꯥꯅꯤ, ꯍꯧꯒꯠꯇꯨꯅꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯗ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯅꯝ ꯅꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯕꯥ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯦꯡꯂꯨꯔꯕꯗꯤꯅꯦ ꯂꯧꯈꯠꯄ ꯌꯥꯕ ꯄꯥꯔꯠ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯀꯤꯕꯗꯒꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯏꯁꯥꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯂꯤꯠꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯔꯣꯏ꯫
ꯍꯟꯗꯛꯇ ꯂꯥꯏꯁ꯭ꯔꯝꯒꯤ ꯇꯥꯇꯣꯟꯗꯣ ꯀꯣꯃꯥꯗ ꯂꯩꯔꯨꯔꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯗꯣꯛꯇꯔꯅ ꯌꯦꯡꯕꯗꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯔꯒ ꯐꯔꯛꯇꯨꯅꯅꯦ ꯍꯣꯇꯦꯜ ꯐꯥꯎꯕ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯤꯗꯤ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯏꯇꯩ ꯌꯥꯏꯃꯗ ꯍꯥꯏꯔꯒꯅꯦ ꯆꯩꯍꯟꯗꯨꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯔꯥꯙꯥꯅ ꯃꯇꯩꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕ ꯍꯥꯏꯗꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯌꯨ ꯊꯛꯂꯤꯕ꯭ꯔꯥꯅꯦ? ꯗꯗꯥ ꯊꯛꯈꯤꯗꯕ ꯀꯨꯏꯔꯦꯗ, ꯑꯗꯣ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯨꯝꯅꯤꯡꯗꯦ꯫ ꯀꯔꯤꯒꯤ ꯄꯛꯇꯨꯝꯗ ꯇꯨꯝꯅꯤꯡꯂꯤꯕꯅꯣ? ꯗꯣꯛꯇꯔ ꯌꯦꯡꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯕꯖꯥꯔꯗ ꯂꯥꯂꯟ ꯄ꯭ꯔꯁꯥꯗ ꯀꯧꯕ ꯗꯣꯛꯇꯔ ꯑꯃ ꯂꯩꯕꯅꯤ, ꯃꯥꯅꯕꯨ ꯌꯦꯡꯂꯕ ꯃꯤꯗꯣ ꯁꯣꯏꯗꯅ ꯑꯅꯥꯕ ꯐꯔꯕꯅꯤ꯫ ꯍꯌꯦꯡꯗꯣ ꯆꯠꯂꯒ ꯌꯦꯡꯂꯨꯔꯣ, ꯃꯤ ꯌꯥꯝꯅ ꯏꯟꯅꯕꯅꯤ꯫ ꯃꯥꯅꯕꯨ ꯌꯦꯡꯂꯕꯗꯤ ꯃꯥꯅ ꯊꯥꯕ ꯍꯤꯗꯥꯛꯇꯨ ꯆꯥꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ ꯇꯣꯝꯕ꯫ ꯂꯥꯂꯟ ꯄ꯭ꯔꯁꯥꯗꯇ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯀꯤꯗꯅꯤ ꯇꯦꯁ, ꯁꯨꯒꯔ, ꯏ ꯇꯦꯁ, ꯃꯈꯜ ꯈꯔꯒꯤ ꯇꯦꯁ ꯇꯧꯔꯛꯎ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯇꯦꯁ ꯇꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯋꯥꯈꯜ ꯂꯨꯅ ꯂꯨꯅ ꯈꯟꯖꯤꯟꯒꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯁꯣꯏꯕ ꯌꯥꯗꯕ ꯃꯤꯇꯥꯅꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯔꯤꯖꯜ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯃꯀꯣꯛꯊꯛꯇ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝꯅ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯏꯅꯨꯡꯕ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯍꯦꯔꯣꯆꯟꯗ꯭ꯔꯅ ꯆꯠꯇꯨꯅ ꯔꯤꯖꯜ ꯄꯨꯝꯅꯃꯛ ꯂꯧꯔꯨꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯈꯤꯕ ꯑꯃꯗꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯨꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯅꯔꯛꯄꯒꯤ ꯇꯨꯡꯗ ꯀꯣꯔꯣꯅꯥ ꯅꯥꯕ ꯃꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯄꯨꯝꯅꯃꯛꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯐꯣꯟꯁꯨ ꯃꯤꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯥꯏꯅꯗꯕ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯗꯣꯛꯇꯔ ꯂꯥꯂꯟ ꯄ꯭ꯔꯁꯥꯗꯁꯨ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯔꯛꯈꯤꯗꯦ꯫ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯔꯤꯝꯁꯇ ꯆꯠꯂꯒ ꯗꯣꯛꯇꯔ ꯑꯃꯗ ꯔꯤꯖꯜꯇꯨ ꯌꯦꯡꯍꯟꯈꯤ꯫ ꯗꯣꯛꯇꯔꯅ ꯀꯅꯥꯗ ꯌꯦꯡꯕꯤꯔꯨꯕꯅꯣ? ꯗꯣꯛꯇꯔ ꯂꯥꯂꯟ ꯄ꯭ꯔꯁꯥꯗꯇ ꯌꯦꯡꯖꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅꯗꯤ ꯔꯤꯖꯜꯁꯦ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ꯫ ꯀꯣꯚꯤꯗ ꯂꯩꯅꯥ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯂꯥꯏꯌꯦꯡꯐꯝꯁꯨ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯐꯣꯟꯁꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯗꯣꯛꯇꯔ ꯂꯥꯂꯟ ꯄ꯭ꯔꯁꯥꯗꯇ ꯐꯣꯟ ꯇꯧꯗꯨꯅ ꯇꯣꯝꯕꯒꯤ ꯔꯤꯖꯜ ꯄꯨꯝꯕ ꯋꯥꯆꯞꯇ ꯊꯥꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯥꯂꯟ ꯄ꯭ꯔꯁꯥꯗꯅ ꯑꯃꯨꯛ ꯂꯩꯅꯥ ꯑꯗꯨꯒꯤ ꯆꯥꯅꯕ ꯍꯤꯗꯥꯛ ꯏꯗꯨꯅ ꯑꯃꯨꯛ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯈꯤꯕꯗꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯂꯩꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯆꯥꯕ ꯍꯧꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯍꯦꯔꯣꯅ ꯃꯄꯥꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯄꯣꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯆꯥꯃꯥꯡꯗ ꯊꯛꯅꯅꯕ ꯑꯃ, ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯊꯛꯅꯅꯕ ꯚꯤꯇꯥꯃꯤꯟ ꯂꯩꯔꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯚꯤꯇꯥꯃꯤꯟ ꯑꯃꯠꯇ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯚꯤꯇꯥꯃꯤꯟ ꯌꯥꯝꯅ ꯊꯨꯝꯃꯤ, ꯊꯛꯄꯗ ꯃꯉꯣꯟꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯊꯛꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤꯕ ꯑꯁꯦ ꯀꯤꯗꯅꯤ ꯈꯔ ꯁꯣꯛꯂꯦ, ꯑꯗꯨꯒ ꯊꯕꯥꯛꯇꯁꯨ ꯏꯁꯤꯡ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯔꯥꯙꯥꯅ ꯀꯨꯊꯤ ꯂꯧꯊꯣꯛꯂꯒ ꯀꯨꯊꯤ ꯌꯦꯡꯂꯨꯏ꯫ ꯄꯥꯟꯖꯤꯅ ꯏꯔꯛꯄ ꯀꯨꯊꯤꯒꯤ ꯃꯔꯣꯜ ꯑꯗꯣ ꯇꯣꯝꯕꯗ ꯄꯤꯗꯨꯅ ꯄꯥꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯀꯨꯊꯤ ꯌꯦꯡꯂꯨꯕꯒꯤ ꯆꯦ ꯑꯗꯣ ꯄꯥꯔꯗꯨꯅ ꯗꯁꯥꯁꯨ ꯈꯔꯗꯤ ꯄꯥꯡꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯄꯥꯟꯖꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯁꯤꯌꯨ ꯅꯥꯎ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯏꯃꯥ ꯏꯄꯥ ꯑꯅꯤꯗ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯣꯛꯈꯤꯕꯅ ꯃꯥꯅ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯉꯥꯡ, ꯑꯍꯜ, ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯌꯥꯗꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝ ꯑꯁꯦ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯐꯪꯕ ꯉꯝꯗꯕ ꯃꯄꯣꯛꯅꯤ꯫ ꯆꯨꯝꯃꯤꯗꯔꯥ? ꯃꯥꯅ ꯑꯣꯐꯤꯁꯇꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯒ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯁꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯑꯗꯣ ꯑꯔꯣꯏꯕꯗ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯃꯤ ꯑꯗꯣ ꯁꯥꯎꯍꯟꯗꯕ ꯉꯝꯃꯤ꯫ ꯃꯥꯒꯤ ꯐꯅ ꯋꯥꯕ ꯗꯁꯥ ꯇꯥꯔꯕꯁꯨ ꯃꯃꯩꯗꯗꯤ ꯃꯥꯅ ꯑꯗꯨꯃꯛ ꯉꯝꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯃꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯂꯩꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯉꯝꯗꯨꯅꯇ ꯂꯥꯛꯈꯤꯕꯗꯒꯤꯅꯤ꯫
ꯃꯥꯒꯤ ꯗꯁꯥꯁꯦ ꯆꯍꯤ ꯈꯔꯗꯤ ꯁꯣꯟꯗꯝ ꯅꯥꯗꯝ ꯂꯩꯒꯅꯤ ꯍꯥꯏꯅꯁꯨ ꯄꯤꯔꯤ꯫ ꯄꯩꯁꯥꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯥꯛꯄꯒ ꯑꯃꯨꯛꯁꯨ ꯆꯠꯈꯤꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯩꯁꯥꯗꯤ ꯂꯥꯛꯀꯗꯕꯗꯤ ꯂꯩꯕ ꯅꯪꯅꯗꯕꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ ꯃꯇꯝ ꯐꯥꯎꯕ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯥꯎꯕ ꯄꯤꯔꯤ꯫ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯀꯔꯃ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯉꯥꯡꯒꯤ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯁꯨ ꯀꯔꯃ ꯆꯤꯡꯃꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ, ꯊꯣꯛꯂꯣꯏ ꯍꯥꯏꯕꯒ ꯌꯥꯔꯣꯏꯗꯕ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯗꯗꯥ ꯀꯔꯃ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯦ ꯂꯨꯍꯣꯡꯕꯤꯔꯒꯦꯅ ꯈꯜꯂꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯑꯖꯥ ꯄꯨꯖꯥꯀ ꯂꯩꯔꯕꯗꯤ ꯍꯥꯏꯕꯤꯌꯨ, ꯇꯧꯊꯣꯛꯆꯔꯒ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯒꯨꯝꯕꯤ ꯑꯍꯜ ꯈꯔꯒꯤ ꯃꯕꯨꯛ ꯄꯦꯜꯍꯟꯕ꯫ ꯃꯥꯒꯤꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯕꯦꯝꯃꯒꯤ ꯏꯃꯥ ꯑꯄꯣꯛꯄꯤ ꯂꯩꯔꯕꯗꯤ ꯏꯃꯥꯒꯤ ꯄꯦꯟꯅꯅꯕ ꯃꯥꯕꯨ ꯇꯧꯍꯟꯕꯤꯌꯨ꯫ ꯑꯍꯜꯗꯤ ꯄꯩꯁꯥ ꯄꯥꯝꯃꯤ, ꯀꯔꯤꯒꯤ ꯄꯥꯝꯂꯤꯕ? ꯑꯍꯜ मतम ꯑꯣꯏꯔꯛꯄꯅ ꯆꯥꯅꯤꯡꯕ ꯆꯥꯖ ꯊꯛꯅꯤꯡꯕ ꯊꯛꯆꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯕꯤꯔꯝꯕ, ꯏꯃꯥ ꯑꯗꯨꯒꯤ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯌꯦꯟꯁꯥꯡ ꯂꯩꯕꯤꯕ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯧꯔꯨꯔꯒ ꯆꯥꯛ ꯍꯦꯛ ꯄꯤꯖꯕꯤꯕ, ꯑꯁꯨꯝꯅ ꯇꯧꯖꯔꯕꯗꯤ ꯏꯃꯥ ꯑꯗꯨꯅ ꯄꯦꯟꯕꯤꯔꯕꯗꯤ ꯃꯥꯒꯤ ꯗꯁꯥ ꯂꯩꯔꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯣꯛꯂꯛꯇꯨꯅ ꯃꯃꯩꯗꯗꯤ ꯄꯨꯡꯐ ꯐꯕ ꯑꯣꯏꯖꯒꯅꯤꯌꯦ꯫ ꯗꯗꯥ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯍꯜ ꯑꯁꯦ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯁꯪꯒꯥꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯄꯥꯟꯖꯤꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯃꯦꯔꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯗꯁꯥ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯅꯪꯒꯤꯁꯨ ꯗꯁꯥꯁꯦ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ 2021ꯒꯤꯅꯦ ꯁꯖꯤꯕꯨ ꯊꯥ ꯐꯥꯎꯕꯗꯤ ꯈꯔ ꯄꯥꯡꯗꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯅꯪꯅ ꯍꯦꯛ ꯇꯧꯖꯔꯨꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯆꯕ ꯃꯇꯝ ꯑꯣꯏꯒꯅꯤꯌꯦ꯫ ꯅꯣꯡꯃ ꯔꯥꯙꯥꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯕꯥꯒꯤ ꯍꯤꯗꯥꯛ ꯄꯤꯖꯒꯦ ꯍꯥꯏꯅꯁꯨ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯕ꯭ꯔꯦꯗ ꯈꯔ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯇꯣꯝꯕꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯈꯞ 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 ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯕꯥ ꯍꯤꯗꯥꯛ ꯆꯥꯔꯁꯤ, ꯌꯦꯔꯨꯝꯁꯦ ꯈꯖꯤꯛꯇꯪ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯔꯨꯕꯗ ꯃꯆꯤꯜ ꯑꯗꯣ ꯀꯥꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯦ꯫ ꯃꯔꯩꯁꯨ ꯇꯦꯟꯁꯤꯟꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯣꯏ ꯕꯥ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯇꯨꯃꯤꯟꯅ ꯔꯥꯙꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯦꯃꯣꯂꯇꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯕꯥꯅ ꯃꯥꯒꯤ ꯑꯅꯥꯕꯗꯤ ꯅꯣꯡꯃꯇ ꯌꯦꯡꯂꯨꯕ ꯂꯩꯇꯦ, ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯦꯔꯣꯒ ꯃꯆꯤꯟ ꯃꯧꯄꯥ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯒꯤ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯔꯥꯙꯥ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ, ꯗꯣꯛꯇꯔꯗ ꯊꯨꯅ ꯄꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯃꯇꯩ ꯌꯥꯏꯃꯒꯤ ꯐꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ, ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯧꯔꯛꯇꯔꯤ, ꯏꯃꯨꯡ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯕ ꯉꯝꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯐꯤꯕꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯕꯨꯅꯣ ꯑꯩꯅ ꯊꯤꯔꯨꯒꯗꯕꯁꯦ, ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯗꯨꯅ ꯌꯦꯡꯒꯦ꯫ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯅꯕꯥꯏꯗꯣ ꯀꯔꯤꯅꯣ ꯑꯃ ꯇꯧꯈ꯭ꯔꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯈꯠꯁꯤ ꯇꯧꯕꯅꯦ, ꯒꯥꯔꯤ ꯊꯧꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯂꯩꯔꯦ꯫ ꯏꯕꯨꯡꯉꯣ ꯀꯔꯝ ꯇꯧꯅꯤ ꯑꯗꯨꯗꯤ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯊꯣꯡꯒꯥꯟꯗ ꯖꯣ ꯂꯥꯎꯗꯨꯅ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯔꯥꯙꯥꯅ ꯃꯆꯦ ꯌꯥꯏꯃꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯆꯥ ꯑꯅꯤꯒ ꯑꯟꯗ꯭ꯔꯣꯗ ꯆꯠꯂꯨꯕꯅꯤ, ꯍꯜꯂꯛꯂꯦ, ꯉꯥꯔꯤꯌꯥꯟ ꯆꯤꯡ ꯌꯧꯔꯛꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ, ꯃꯈꯣꯏ ꯕꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ, ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯄꯨꯈꯠꯄꯤꯔꯝꯂꯣ, ꯑꯩ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯂꯒ ꯊꯅꯝꯂꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯔꯣꯆꯟꯗ꯭ꯔ ꯑꯃꯗꯤ ꯍꯦꯃꯣꯂꯇꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯕꯤꯄꯤꯒꯤ ꯆꯦꯛ ꯑꯃꯨꯛꯇ ꯇꯧꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯇꯣꯝꯕ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝꯅ ꯇꯔꯪ ꯑꯃꯗ ꯂꯥꯏꯌꯦꯡ ꯁꯨꯗꯅ ꯉꯥꯡꯂꯛꯏ, ꯏꯆꯦ ꯌꯥꯏꯃ ꯂꯥꯛꯂꯦ, ꯗꯣꯛꯇꯔꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯇꯣꯝꯕꯅ ꯍꯔꯥꯎꯅ ꯂꯥꯛꯂꯕ ꯍꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯐꯝꯃꯤ꯫ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯔꯥꯙꯥꯅ ꯂꯤꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯩ, ꯇꯣꯝꯕꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯏ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥ, ꯑꯩꯅ ꯂꯤꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯃꯈꯣꯏ ꯕꯥꯅ ꯁꯨꯝ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ?
ꯇꯣꯝꯕꯅ ꯃꯆꯤꯟꯗꯗꯤ ꯃꯥꯁꯨ ꯂꯤꯠꯂꯤꯕꯅꯤ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯇꯔꯪ ꯑꯃꯗ ꯂꯩꯕꯒꯨꯝꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯀꯥꯟꯅꯔꯔꯣꯏ, ꯐꯤ ꯍꯣꯡꯂꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅ ꯁꯦꯠꯄꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯍꯧꯒꯠꯍꯜꯂꯒ ꯏꯟꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯔꯒ ꯒꯥꯔꯤ ꯇꯣꯡꯍꯟꯗꯨꯅ ꯖꯦꯅꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯂꯦ꯫ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23ꯇ ꯄꯨꯈꯠꯇꯨꯅ ꯌꯦꯡꯂꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯕꯒꯨꯝꯅ ꯏꯇꯥꯎ ꯇꯥꯎꯅ ꯉꯥꯎꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯃ ꯀꯟꯗꯨꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯍꯜꯂꯦ꯫ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯥ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯂꯩꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯥꯏꯐꯠꯁꯨ ꯌꯥꯎꯔꯝꯃꯦ, ꯗ꯭ꯔꯤꯞ ꯀꯥꯞꯂꯒ ꯗꯥꯏꯐꯠꯀꯤ ꯍꯤꯗꯥꯛꯁꯨ ꯊꯥꯔꯝꯃꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯣ ꯑꯣꯛꯁꯤꯖꯦꯟ ꯑꯃꯃꯝꯒ ꯂꯣꯏꯅ ꯍꯥꯞꯄꯤ꯫ ꯃꯈꯣꯏ ꯕꯥꯒꯤꯁꯨ ꯑꯣꯛꯁꯤꯖꯦꯟ ꯑꯃ ꯄꯤ, ꯃꯗꯨ ꯍꯦꯛ ꯍꯥꯞꯂꯨꯕꯒ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯊꯣꯛꯏ꯫ ꯑꯣꯛꯁꯤꯖꯦꯟ ꯄꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯄꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯏꯅꯨꯡꯕ ꯍꯦꯛ ꯉꯥꯟꯕꯒ ꯗꯣꯛꯇꯔꯁꯤꯡꯅ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯙꯥꯅ ꯗꯣꯛꯇꯔ, ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯝꯅ ꯌꯨꯝꯗ ꯄꯨꯒꯗꯧꯔꯤꯕꯅꯣ ꯗꯣꯛꯇꯔ? ꯀꯦꯖꯨꯋꯦꯂꯤꯇꯤꯗꯗꯤ ꯅꯣꯡꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯈꯣꯏꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯂꯩꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯄ ꯌꯥꯅꯅꯕ ꯇꯣꯝꯕꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯅꯔꯁ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯉꯥꯡꯅꯕꯤꯕꯗꯒꯤ ꯄꯨꯈꯠꯂꯛꯂꯣ ꯌꯥꯔꯅꯤ ꯍꯥꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯄꯦꯁꯦꯟ ꯂꯧꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯃꯨꯛ ꯈꯪꯅ ꯆꯥꯟꯅꯕ ꯗꯣꯛꯇꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯃꯨꯛ ꯉꯥꯡꯅꯔꯦ꯫ ꯑꯗꯨꯁꯨ ꯂꯥꯏꯍꯧ ꯂꯩꯔꯕꯗꯤ ꯄꯦꯁꯦꯟ ꯂꯧꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯍꯧ ꯂꯩꯇ꯭ꯔꯕꯁꯨ ꯃꯁꯥ ꯑꯗꯣ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯨꯕꯁꯨ ꯈꯨꯗꯛꯇ ꯔꯤꯖꯜ ꯐꯪꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯃꯈꯣꯏꯕꯥ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕꯣꯏ꯫ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯃꯃꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯌꯦꯡꯍꯧꯔꯣ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯂꯤꯕꯅꯤ꯫ ꯀꯣꯚꯤꯗ ꯂꯩꯕ ꯑꯁꯤꯅꯅꯦ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯕ ꯌꯥꯗꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯏꯃꯥꯅ ꯄꯨꯗꯨꯅ ꯌꯦꯡꯂꯨꯒꯗꯕ ꯑꯁꯤꯕꯨ? ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯏꯆꯥꯁꯤꯡꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯗꯣꯛꯇꯔꯁꯤꯡꯒꯗꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯉꯥꯡꯅꯕꯤꯌꯨꯕ ꯏꯃꯥ, ꯑꯩꯒꯤꯗꯤ ꯈꯪꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯈꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫